Hello ma'am, welcome back to Babyna's Kitchen. Ma'am, ngasi so ano video ma puduna la ado ngasi gi begi video jesu mapung phana jengminarasi. And please ma'am, I channel is like, share, subscribe to support you to viro ma'am. Aduga ichan panangasi drawing je pose si magi jenghan biwana jenghan lising use ado magi first face se thadum dre in first face se thadwa na haraga thadok tre asini ma'am. Ado ma'am ngasi aina hobase akhoi suji ga urad dal ga na hobane abako adudo ma'am kamaina hoge na habdo ma'am do share tawjare aduga ma'am jengminarasi akhoi so chare adu pu aina hobagi recipe se ujarage asi kap se asi se maina hawai siga hamada siga tingjan bane aba ko tingjalaga phajana chamdoe ising jani ra ogum lak sila silaga chamdo ga ting bane aba ting epungani tingaga phajana popthongna leiramme aduga asim gom mahi se haidokhraga aina grinder da takhai ne aba ko takhai matam dadi ising do khajiga ma hapagi mathau ta aba se hawai se loina hamada hapchalaga ina ising siga gom khaji ma ising jimu hapchanjare hapchalaga takhai pala da ising da hapchan ba yadam na khara hapaga takhai ne ko takhai ga jeng makhum hangdo jeng da khara mun tak pa se wala meba da wala bani nam ko musigam khara ising ma hapchalaga ising khara hapchalaga mun takhai ga ina patra ma da loina lauthoya lauthෝga sumaina thamme thamaga ngasaina suji se amkamu ngasai hawai laukiba kapda aduga chamana hawai ka ma tingkiba do suji se kapani lauduine ba kapani se lauraga aina siga ising khara hapchalaga suji se chamduine ba ko suji se kamoina chamino na haibada ising khara hapchalaga salawna ising je jangna chi thokiduine ba ko ising ge chi thokhraga khara mung lei horiba ising jung phajana senga chi thokduine ba chi thokhra ngasai aina siga hawai takpa do aduga suji se jung ising ge chi tharamina pura kangdra do asumaina tawre do suji singjaina loina siga hawai takpam sigma thakta hapchalle ado ani se punjalaga di patra se khara chawba ma da ina sindoga sumaina okhaina bagi sina bachana okhaire ba ko okhaira thum khajiga ma hapchalle thumjimu hapchalaga nga okhairaga amkamu ai minute 15 guma makhum kupsalaga thamduini और मखुम से कुपसलागा मिनिट 15 गुम थमिंगे सिगा इन पात्र में खरा चाव सस्पेन में इसिंग खरा हापचल इसिंग से हापचलगा गैस थांगत्रिङै दनेको अरुगा इना असिगा मिनिट 15 मतुंग मखुम से हांगदो जेंबदसु सुजिगा हवाइगा अनैबसे पपथोए सुजि से पपथोंना लेरमेबको अरु इना उस्कारा मन पायरागा ओखाइरागा जेंगे ओखाइनबगिसिना ओखाइरागदि सुजि से फजना पपथोएबको मही से जाम लांगबसु जादे जामना कुंगबसु जादेबको सुमाइना सुम असिगी चांगसिगा सुम ओइरे अदुगा आइना इडली स्टैंड अमा लौरे असिगा जा थाव तेरसु जाय घी तेरसु जाय आइना तैसिदि घी न तैरेबको घी न तैरे ट्रे मरी ने अबगिसे पिक पत्रे मरी ने बा खोगी राउंड से मरी ने साबसु ले अहुम न साबसु ले आइदि से अहुम सिता ओयबको मागी कप से अहुम गतंग ओयबको अहुम तरगा ट्रे मरी ओयबा अर मरी मक्चैना घी से खर लोइना तैसले घी से तैरगा ngसागी अथितपा हवाईगा सुजीगा अथितपदो अदुदैना सिगा चम्मच अमा हापचन लगे जी असे हापचनबगी ngairi ne base चम्मच अमा लौरे अदुगा सिगा लोइना चम्मच अमा हापचले जाना थन्ना हापचन बजा देबा केना सुजी की सरुनी जावबनी ने हरे ने काम गलेबा को काम गलगा पाथैया त्रे सिगागी अरुदुना जाना थन हापचन बया देबा खजी वाटर हापै मथौ तायबा असुमाइना तरगा आइना मथंग नाइना त्रे मरी मक्से लोइना हापचन दोइनी ट्रेसिंग से लोइना हापचन लोरगा मागी मकु ट्रे अमुबगी थ्रेड अमा पालिसी से लेसन खरे लेसन लगा ngसाइ सिंग थांगाखिबा सस्पेन दुगा आइना सिग स्टेन से थांगालागा हापचलगा मखुम अमा जु खुमजलगे अदो मित्रा मा कुनगुम्बा मैसे मीडियम फ्लेम दा थमगा ने अखोगी जाय दुइने बाइसिंग मनिन से मुललगे मनजु मुल्ले अदुना थांगदरगा जेमदि आइना सेम्बे इडली से असे से फजना मुल्लगा लेरमे कामखलगा सु लेरमेबको अदो आइ असमा असि सिंचंगा हा मिनि निहुम थम मतुंगदा पुखम अमा दा से चामचना लोइना लौथोगा पुखम सिदा लोइना थमे अदुगा सुमाइना सुम चाबा जारे अदुगा रेडी दि होइरबनी अदो आइना हेना मु महाउ से लेनबगी हाइदना आइना सोक तौनिंगबदो अदो आइना सोक तौबदु मु उचरागे सोक के दमक्तदि आइना करि तौगे ना हाइबदो अदो मयामदसु शेयर तौनिंगदना उचबने अबको अदुदि पेन अम लौरे फ्राई पेन अम लौरे अदुगा घी नत्रगा थाउ जा या पाम बाप जायबको आइना हापिसिदि घी ने हापिदि घी हापेना सोक तौदोरेना ताउदुइ नतेबको खांगा साबसिगा
ꯑꯩꯅ ꯃꯁꯇꯔꯗ ꯁꯤꯗꯇꯣ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯀꯔꯤ ꯄꯇꯥꯗꯣ ꯑꯗꯨꯗꯣ ꯈꯖꯤꯛ ꯑꯃ ꯍꯥꯞꯆꯜꯂꯦ ꯑꯁꯤꯒ ꯇꯤꯜꯍꯧꯗꯨ ꯑꯃꯨꯛ ꯈꯖꯤꯛ ꯑꯃ ꯍꯥꯞꯆꯜꯂꯒꯅꯦ ꯑꯩꯅꯅꯦ ꯑꯁꯤꯁꯦ ꯍꯥꯏꯐꯦꯠꯀ ꯉꯧꯔꯅꯦꯕ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯇꯥꯕꯐꯥꯎ ꯉꯧꯗꯣꯏ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯌꯥꯏꯉꯪꯒ ꯖꯤꯔꯥꯒ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯍꯥꯏꯐꯦꯠ ꯆꯥꯏꯁꯜꯂꯒꯦ ꯀꯂꯔꯗꯣ ꯂꯥꯛꯅꯕꯒꯤ ꯍꯥꯏꯗꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯏꯉꯪ ꯖꯤꯔꯥ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯍꯥꯞꯆꯜꯂꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯧꯔꯒ ꯑꯁꯤꯗꯤ ꯑꯩꯅ ꯆꯝꯇꯛꯅ ꯇꯧꯔꯒ ꯀꯩꯅꯣꯗꯤ ꯊꯨꯝꯁꯤꯕꯨꯗꯤ ꯉꯁꯥꯏ ꯃꯥꯏ ꯕꯦꯇꯔ ꯁꯦꯝꯕꯗꯣ ꯑꯗꯨꯒꯁꯨ ꯍꯥꯞꯈꯤ ꯑꯗꯣ ꯊꯨꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯁꯤꯅ ꯆꯝꯇꯛꯅ ꯁꯦꯝꯃꯒꯦ ꯍꯥꯏꯗꯅ ꯑꯩ ꯉꯁꯥꯏ ꯑꯗꯣ ꯏꯗꯂꯤꯁꯦ ꯂꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯂꯧꯊꯣꯛꯄ ꯊꯝꯕ ꯄꯨꯈꯝꯗꯒꯤ ꯂꯧꯊꯣꯔꯛꯄ ꯏꯗꯂꯤꯁꯤꯡ ꯄꯨꯈꯝꯗ ꯍꯥꯞꯆꯟꯅ ꯊꯝꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯑꯁꯤꯒ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯇꯋꯥꯁꯤꯒ ꯁꯨꯝ ꯅꯣꯝꯃꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯄꯗ ꯑꯗꯨꯝ ꯌꯦꯜꯂꯣ ꯀꯂꯔ ꯑꯣꯟꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯉꯁꯥꯏ ꯘꯤ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯃꯍꯥꯎꯁꯦ ꯂꯣꯏꯅ ꯁꯤꯒ ꯐꯪꯉꯕꯅꯤꯅ ꯍꯥꯎꯕꯗꯣ ꯍꯦꯜꯂꯦꯗꯅꯀꯣ ꯑꯁꯤꯅꯤ ꯂꯣꯏꯅ ꯑꯁꯤꯒꯤ ꯈꯦꯞꯁꯦ ꯑꯩꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯆꯠꯅꯤꯁꯨ ꯈꯖꯤꯛ ꯑꯃ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯑꯃꯗ ꯑꯃꯨꯛ ꯑꯩꯅ ꯁꯦꯝꯃꯒꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯇꯔꯀꯥꯕꯨꯗꯤ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡꯁꯤꯡꯅ ꯆꯥꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯥꯏꯅ ꯏꯗꯂꯤ ꯑꯃꯅ ꯄꯤꯁ 3 ꯊꯣꯛꯑꯒ ꯈꯥꯏꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯄꯤꯁ 3 ꯊꯣꯛꯑꯦꯕꯀꯣ ꯄꯤꯁ 3 ꯊꯣꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯗꯂꯤꯁꯦ ꯑꯩꯅ ꯏꯗꯂꯤ ꯁ꯭ꯇꯦꯟꯁꯦ 3-4 ꯊꯣꯛꯅ ꯍꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯏꯗꯂꯤꯁꯦ ꯖꯥꯝꯃꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅꯁꯨ ꯈꯔ ꯑꯃ ꯍꯧꯔꯦ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯦꯗꯅꯀꯣ ꯑꯗꯣ ꯇꯔꯀꯥ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ ꯉꯁꯥꯏ ꯑꯩꯅ ꯇꯤꯜꯍꯧ ꯍꯥꯞꯈꯤꯕ ꯀꯔꯤ ꯄꯇꯥ ꯍꯥꯞꯈꯤꯕ ꯌꯥꯏꯉꯪ ꯊꯨꯝ ꯀꯩꯀꯥ ꯍꯥꯞꯈꯤꯕꯗꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯁꯤꯒ ꯍꯥꯏꯕꯕꯨ ꯈꯇꯪ ꯑꯩꯅ ꯑꯍꯦꯟꯕ ꯍꯥꯏꯕꯕꯨ ꯘꯤꯁꯦ ꯈꯖꯤꯛ ꯑꯃ ꯍꯦꯟꯅ ꯍꯥꯞꯆꯜꯂꯦ ꯉꯁꯥꯏꯒꯤ ꯇꯤꯜꯍꯧꯁꯤꯅ ꯃꯨꯜꯂꯕ ꯃꯇꯝꯗ ꯌꯥꯏꯉꯪ ꯖꯤꯔꯥ ꯃꯣꯔꯣꯛꯁꯦ ꯍꯥꯞꯄ ꯃꯇꯨꯡꯗ ꯁꯤꯅ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦꯕꯀꯣ ꯁꯤꯅ ꯈꯤꯇꯪ ꯅꯝꯀꯤꯟ ꯇꯥꯏꯞꯇ ꯑꯣꯏꯅꯕꯒꯤ ꯍꯥꯏꯗꯅꯅꯦ ꯑꯩꯅꯅꯦ ꯑꯂꯣꯏꯕꯗ ꯅꯝꯀꯤꯟ ꯊꯨꯝꯒꯤ ꯁꯔꯨꯛꯁꯦ ꯍꯥꯞꯆꯜꯂꯤꯅꯦꯕ ꯑꯗꯨꯒ ꯘꯤꯁꯨ ꯈꯖꯤꯛ ꯑꯃ ꯍꯥꯞꯆꯜꯂꯦ ꯍꯦꯟꯅ ꯑꯗꯣ ꯍꯥꯞꯆꯜꯂꯒ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯁꯦꯝꯃꯒ ꯊꯝꯕ ꯑꯩꯒꯤ ꯏꯗꯂꯤ ꯄꯤꯁ ꯁꯦꯝꯃꯒ ꯊꯝꯕꯗꯣ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯜꯂꯒ ꯑꯣꯠꯈꯥꯏꯃꯤꯟꯅꯔꯒ ꯑꯁꯤꯁꯨ ꯑꯁꯨꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯁꯤꯁꯤꯅ ꯈꯔ ꯅꯝꯀꯤꯟ ꯇꯥꯏꯞꯇ ꯑꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯔꯀꯥꯔꯁꯦ ꯇꯧꯕ ꯃꯇꯝꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯈꯤꯕꯗꯣ ꯁꯣꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯀꯣꯟꯅ ꯃꯁꯂꯥꯗꯨꯒ ꯂꯣꯏꯅꯅ ꯊꯨꯝ ꯈꯔ ꯍꯥꯞꯄꯗꯨꯅꯅꯦ ꯃꯊꯛꯁꯦ ꯊꯨꯝ ꯆꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯌꯦꯕꯀꯣ ꯑꯁꯤꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯅꯝꯀꯤꯟ ꯇꯥꯏꯞꯇ ꯑꯣꯏꯔꯦ ꯁꯤꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯍꯧꯖꯕ ꯉꯁꯤꯒꯤ ꯏꯗꯂꯤꯁꯤꯡꯁꯦ ꯈꯥꯏꯗꯣꯛꯆꯔꯦ ꯁꯤꯗ ꯄꯤꯁ ꯁꯦꯝꯕꯗꯁꯨ ꯈꯥꯏꯗꯣꯛꯑꯦ ꯔꯥꯎꯟ ꯇꯧꯔꯒ ꯀꯛꯇꯗꯅ ꯄꯨꯔꯥ ꯏꯗꯂꯤ ꯑꯣꯏꯅ ꯁꯦꯝꯕꯗꯣ ꯑꯗꯨꯗꯁꯨ ꯁꯤꯗ ꯈꯥꯏꯗꯣꯛꯆꯔꯦ ꯑꯗꯣ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯒ ꯆꯠꯅꯤ ꯈꯔ ꯑꯃꯁꯨ ꯈꯥꯏꯗꯣꯛꯀꯦ ꯆꯠꯅꯤꯁꯨ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯁꯦꯝꯗꯅ ꯔꯦꯗꯤ ꯑꯣꯏꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯆꯠꯅꯤꯁꯨ ꯈꯔ ꯍꯥꯞꯄꯦ ꯁꯥꯝꯕꯔ ꯑꯃꯁꯨ ꯊꯣꯡꯉꯦ ꯁꯥꯝꯕꯔꯁꯤꯁꯨ ꯑꯩ ꯈꯥꯏꯗꯣꯛꯑꯒ ꯍꯥꯞꯆꯤꯟꯖꯔꯦ ꯉꯁꯤꯒꯤ ꯂꯟꯁ ꯇꯥꯏꯝꯁꯦ ꯑꯩꯈꯣꯏ ꯑꯁꯤꯅ ꯑꯣꯏꯅ ꯁꯨꯝ ꯆꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯩꯅ ꯖꯥꯝꯃꯕꯅꯤꯅꯀꯣ ꯑꯩꯅ ꯁꯤꯒ ꯑꯩꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡꯗꯁꯨ ꯈꯔ ꯑꯩꯅ ꯁꯨꯝ ꯄꯤꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯒ ꯑꯩꯅ ꯍꯧꯖꯔꯤꯕ ꯈꯔꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ